ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯊꯤꯔꯕ ꯃꯪꯂꯦꯝꯕꯗꯨ ꯄꯥꯈꯪ ꯁꯥꯗꯨꯅ ꯑꯉꯥꯡ ꯑꯃꯒ ꯀꯣꯏꯅꯔꯤ꯫ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯗꯨꯅ? ꯑꯩꯅ ꯉꯥꯏꯕꯗꯨ ꯋꯥꯔꯦꯅꯦ꯫ ꯑꯩꯁꯦ ꯊꯣꯛꯂꯛꯑꯒꯨꯝꯁꯤꯔꯥꯅ ꯈꯟꯗꯅ ꯑꯃꯨꯛ ꯂꯩꯔꯨꯔꯕ꯫ ꯑꯦ, ꯀꯩꯒꯤꯅꯣ ꯑꯩꯁꯦ? ꯑꯩꯅ ꯊꯑꯣꯏꯀꯤ ꯉꯥꯏꯔꯒ ꯅꯪꯅ ꯊꯣꯛꯂꯛꯑꯣꯏꯗꯣꯏꯕ? ꯍꯣꯏ, ꯅꯪꯅ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯨꯒ ꯑꯗꯨꯝ ꯎꯅꯖꯔꯁꯅꯣꯅ ꯈꯜꯂꯕ꯫ ꯌꯥꯝꯅꯕꯨ ꯉꯝꯃꯤꯅꯦ, ꯈꯨꯜꯁꯤꯃꯛꯇꯗꯒꯤ ꯑꯔꯤꯕꯤ ꯑꯃꯒ ꯑꯅꯧꯕꯤ ꯑꯃꯒ ꯀꯣꯏꯔꯗꯅ꯫ ꯑꯔꯤꯕꯤꯗꯨꯗꯤ ꯅꯪ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯀꯣꯏꯔꯨꯕ, ꯑꯗꯨꯒ ꯅꯪ ꯊꯦꯡꯅꯕꯗꯒꯤꯗꯤ ꯅꯪ ꯑꯣꯏꯅ ꯄꯥꯝꯃꯤꯅ ꯅꯪ ꯑꯃꯨꯛ ꯀꯣꯏꯔꯤꯁꯤꯅꯤ꯫ ꯑꯣ, ꯑꯗꯣ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯥ ꯃꯨꯜꯂꯦ ꯍꯥꯏꯗꯅ ꯃꯤ ꯈꯨꯗꯤꯡꯒꯤꯅꯤ ꯇꯝꯂꯤꯕꯁꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯅ ꯆꯦꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯥ ꯆꯥꯛꯍꯧꯅꯕ? ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏ꯫ ꯆꯍꯤ 19 ꯁꯨꯕꯗ ꯉꯥꯏꯔꯤꯕ ꯑꯩꯅ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯅꯣ? ꯅꯪꯅ 19 ꯁꯨꯔꯁꯨ ꯑꯩꯅ 39 ꯁꯨꯔꯁꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯅꯪꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ꯫ ꯌꯥꯝ ꯃꯥꯜꯂꯦ ꯅꯃꯤꯠ ꯈꯨꯌꯥꯝꯗꯨꯒ꯫ ꯀꯩꯅꯣꯗ, ꯃꯤꯠꯇꯤ ꯑꯅꯤꯈꯛꯅꯤ ꯄꯥꯜꯂꯤꯁꯤ꯫ ꯑꯅꯤ ꯄꯥꯟꯕꯁꯤꯗꯤ ꯃꯤ ꯂꯣꯏꯅ ꯄꯥꯟꯅꯩ, ꯅꯪꯁꯨ ꯄꯥꯜꯂꯤꯗꯨꯗꯤ꯫ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤꯁꯦ ꯂꯥꯛꯏꯅꯦ꯫ ꯊꯣꯏꯕꯤꯆꯥ, ꯑꯩ ꯆꯠꯂꯒꯦꯍꯦ꯫ ꯉꯥꯏꯈꯣ, ꯆꯠꯈꯤꯅꯣ꯫ ꯋꯥꯔꯤꯗꯣ ꯅꯥꯈꯩ ꯁꯦꯡꯅ ꯍꯥꯏꯔꯝꯃꯣꯕ꯫ ꯎꯔꯤꯔꯩꯅ ꯏꯁ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯛꯇꯗ ꯎꯅꯗꯅꯒ ꯇꯧꯔꯤꯅꯦ꯫ ꯈꯪꯏꯗꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤꯗꯤ ꯑꯩꯅ ꯅꯔꯨ ꯀꯣꯛꯅꯒ ꯅꯀꯣꯛ ꯑꯅꯤꯗꯣ ꯌꯩꯈꯥꯏꯅꯒꯦꯕ꯫ ꯊꯣꯏꯕꯤꯆꯥ, ꯌꯥꯜꯂꯅꯨꯁꯦ, ꯊꯥꯗꯣꯛꯑꯣꯕ ꯁꯦ꯫ ꯂꯪꯀꯥ ꯁꯪꯕ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯒ ꯂꯥꯛꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯦ꯫ ꯂꯤꯁꯜꯂꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯗꯕꯅꯦꯕ ꯁꯦ꯫ ꯑꯩ ꯆꯠꯂꯦ, ꯆꯦꯜꯂꯦ꯫ ꯑꯦ, ꯆꯦꯟꯈ꯭ꯔꯦꯅꯦ ꯑꯩ ꯎꯕꯁꯤꯗ꯫ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯤ ꯃꯥꯜꯂꯦꯕ꯫ ꯅꯨꯡꯉꯥꯏꯔꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯊꯪ ꯊꯦꯡꯅꯕꯗ꯫ ꯊꯣꯏꯕꯤꯆꯥꯅ ꯆꯦꯟꯈꯤꯅꯣ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯏꯁ, ꯅꯃꯤꯠ ꯐꯥꯎ ꯐꯖꯅ ꯄꯥꯡꯕ ꯍꯩꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯒ ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯁꯨ ꯃꯨꯟꯒꯦ ꯈꯜꯂꯤꯕꯅꯤꯅꯦ꯫ ꯏꯅꯦ ꯎꯔꯤꯔꯩ, ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯒ ꯀꯥꯏꯅꯩ ꯍꯥꯏꯗꯅ ꯃꯔꯥꯏꯕꯛꯇꯒ ꯊꯦꯠꯄ꯭ꯔꯣ? ꯈꯪꯗꯗꯅ ꯀꯣꯏꯔꯨꯔꯤꯕ? ꯑꯗꯨ ꯅꯪꯅ ꯈꯪꯗꯕꯗꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯅꯠꯇ꯭रो? ꯑꯗꯨꯒ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯅꯪꯅ ꯍꯟꯖꯤꯟ ꯃꯥꯒ ꯎꯅꯔꯤꯕꯅꯤꯅꯦ꯫ ꯎꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯒ ꯀꯣꯏꯅꯔꯦ ꯈꯪꯉꯗꯤ ꯏꯅꯦ ꯎꯔꯤꯔꯩꯅ ꯀꯣꯛ ꯇꯣꯛꯆꯈꯣ ꯌꯥꯗ꯭ꯔꯣ? ꯅꯪ ꯍꯥꯟꯅ ꯀꯣꯏꯔꯝꯃꯁꯨ ꯅꯪ ꯄꯥꯝꯗꯗꯅ ꯑꯩ ꯑꯃꯨꯛ ꯀꯣꯏꯔꯤꯅꯤ꯫ ꯏꯁ, ꯀꯔꯤꯗ ꯄꯥꯝꯗꯣꯏꯕ? ꯅꯪꯕꯨ ꯀꯔꯤꯗ ꯄꯥꯝꯗꯣꯏꯅꯣ? ꯅꯪꯅ ꯏꯔꯥꯡ ꯇꯧꯔꯒ ꯐꯥꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯁꯛꯅꯦꯅ ꯀꯣꯡꯒ꯭ꯔꯦꯡ ꯑꯀꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯐꯖꯔꯤꯍꯦ ꯅꯪꯗꯤ, ꯆꯍꯤ 90 ꯁꯨꯔꯗꯨꯐꯥꯎ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯗꯣ꯫ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯅꯤꯡꯗ ꯅꯠꯇꯦ ꯈꯨꯕꯤꯁꯨ ꯀꯥꯏꯔꯦꯅꯦ꯫ ꯀꯔꯤ? ꯅꯞꯆꯣꯕꯤ ꯅꯪꯗꯨꯅꯦ ꯅꯈꯖꯥꯏꯒꯗꯣ ꯅꯅꯞ ꯇꯩꯊꯣꯛꯄꯒꯤ ꯂꯩꯀ꯭ꯔꯛ ꯆꯠꯂꯦ꯫ ꯃꯤꯒꯁꯨ ꯅꯣꯛꯅꯔꯤꯒꯦ ꯉꯈꯥ ꯉꯁꯥꯡ ꯃꯥꯟꯕꯤ ꯅꯪꯅ꯫ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯈꯖꯥꯏ ꯆꯦꯈꯥꯏꯔꯁꯨ ꯏꯁꯛ ꯐꯖꯩ꯫ ꯅꯨꯄꯥꯅ ꯄꯥꯝꯃꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯌꯦ꯫ ꯅꯪꯗꯤ ꯅꯨꯄꯥ ꯑꯝꯇꯅ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯇꯕꯗꯣ? ꯍꯥꯏꯔꯛꯇꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯣꯏꯔꯤꯗꯣ? ꯑꯗꯨꯗ ꯅꯨꯄꯥ ꯄꯨꯟꯕꯤ ꯇꯧꯉꯝꯕꯤ ꯅꯪꯅ ꯃꯨꯟꯈꯤꯕ꯫ ꯄꯥꯝꯕꯤꯗꯕꯒꯤ ꯍꯨꯟꯗꯣꯛꯑꯝꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯄꯥ ꯃꯨꯜꯂꯦꯅ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ? ꯌꯥꯝ ꯍꯧꯔꯛꯀꯅꯨꯍꯦ꯫ ꯅꯨꯄꯥꯗꯨꯐꯥꯎ ꯅꯪ ꯂꯥꯛꯄ ꯎꯕꯗ ꯆꯦꯟꯈ꯭ꯔꯤꯗꯨꯅꯤ꯫ ꯃꯁꯤ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯅꯁꯝꯗꯣ ꯅꯪ ꯐꯣꯏꯗꯠꯀꯦ ꯅꯪ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯩꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯈꯣꯏ ꯅꯃꯥꯗꯒꯤ ꯍꯜꯂꯤꯕ ꯅꯄꯥꯒ ꯆꯍꯤ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤꯅꯦ꯫ ꯑꯌꯣ, ꯁꯝꯖꯤꯟ ꯊꯥꯗꯣꯛꯑꯣ ꯍꯤꯡꯆꯥꯕꯤ, ꯅꯨꯄꯥ ꯐꯪꯗꯕꯤ ꯑꯉꯥꯎꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯃꯥꯏꯗꯨꯗ ꯈꯨꯗꯠꯀꯦ ꯅꯪ ꯈꯪꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯑꯉꯥꯡꯕꯤꯅ ꯎꯁꯤꯠꯇꯕ? ꯑꯌꯣ ꯍꯦ, ꯅꯪꯕꯨ ꯍꯧꯗꯣꯡꯂꯣ? ꯑꯌꯣ, ꯏ ꯊꯣꯛꯄ ꯃꯈꯩ ꯈꯣꯠꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯀꯌꯥꯗꯅꯣꯕ? ꯈꯪꯏꯗꯅ ꯅꯪ? ꯑꯌꯣ, ꯅꯨꯄꯥ ꯑꯃꯈꯛ ꯐꯪꯖꯔꯦꯅ ꯍꯔꯥꯎꯖꯔꯨꯕ ꯑꯗꯨꯁꯨ ꯃꯥꯅ ꯃꯨꯟꯈꯤꯕ꯫ ꯊꯤꯈ꯭ꯔꯕ ꯁꯒꯣꯜ ꯂꯥꯕ ꯃꯥꯜꯂꯤꯕ ꯃꯥꯏꯁꯤꯗ ꯗꯥꯛꯐꯝꯒ ꯑꯃꯨꯛ ꯊꯝꯂꯝꯃꯦꯕ꯫ ꯅꯨꯡꯉꯥꯏꯅꯤ꯫ ꯁꯣꯝꯗ ꯃꯪꯂꯦꯝꯕꯒꯤ ꯌꯨꯝꯗꯅꯤ ꯃꯪꯂꯦꯝꯕꯒꯤ ꯅꯨꯄꯤꯁꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯕ ꯅꯠꯇꯦ, ꯃꯪꯂꯦꯝꯕ ꯉꯁꯤꯁꯨ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪꯕꯣ? ꯍꯪꯒꯥꯝ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕꯅꯤ꯫ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯏꯅꯣ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗꯦ꯫ ꯑꯩꯅ ꯏꯁꯥ ꯐꯥꯎ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯤ ꯊꯕꯛ ꯃꯌꯥꯝꯁꯤꯒ꯫ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯊꯥꯡꯗꯨꯅ ꯄꯨꯈꯣ ꯍꯥꯏꯕ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ? ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯈꯨꯝꯃꯛꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯣꯡ ꯐꯥꯗꯣꯛꯇꯁꯨ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯕꯤꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯝ ꯃꯤꯔꯦꯝ ꯑꯣꯏꯗꯅ ꯆꯠꯇꯅ ꯂꯥꯡꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯤꯔꯦ ꯅꯨꯄꯤ, ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯗꯣꯏꯅꯣ? ꯅꯪꯁꯨ ꯍꯥꯏꯖꯅꯤꯡꯉꯤꯅꯦꯅ ꯍꯦꯟꯃꯜꯂꯤꯗ꯫ ꯅꯨꯄꯥꯅꯤꯅ ꯅꯣꯡꯃꯇ ꯑꯩ ꯉꯁꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯅꯦ꯫
ꯅꯨꯄꯥꯁꯨꯅꯦ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯅꯠꯇꯅ ꯇꯜꯂꯤꯕ ꯀꯩ ꯀꯥꯟꯗꯕ ꯅꯇꯨ ꯊꯤꯔꯝꯃꯤꯅꯣ ꯑꯦ ꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯅꯕ ꯅꯨꯄꯤ ꯊꯤꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯣꯏꯕ ꯑꯃꯨꯛ ꯆꯠ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯒ ꯑꯃꯨꯛ ꯆꯥ ꯇꯧꯔꯤꯕꯁꯦ ꯆꯥꯕꯗꯨꯗꯒ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕꯗꯤ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯤ ꯆꯥꯅꯕꯗꯣ ꯂꯥꯏꯅ ꯊꯥꯗꯔꯛꯄ ꯅꯠꯇꯦ ꯅꯃꯥ ꯍꯅꯨꯕꯤꯁꯤꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯊꯥꯛꯂꯤꯕꯁꯦ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯣ ꯃꯃꯥꯅ ꯃꯆꯥ ꯊꯥꯛꯄꯕꯨ ꯀꯩꯒꯤ ꯏꯀꯥꯏꯔꯨꯅꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯤꯗꯨꯗꯤ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯍꯦ ꯅꯪ ꯀꯩꯅꯣ ꯍꯦꯟꯖꯤꯟꯕ ꯍꯦꯟꯖꯤꯟꯗꯕ ꯍꯥꯏꯕꯕꯣ ꯊꯕꯛꯅꯦꯅ ꯆꯌꯣꯜ ꯑꯃ ꯆꯠꯂꯒ ꯆꯌꯣꯜ 3 ꯂꯦꯞꯄꯗꯣ ꯆꯠꯂꯨꯕꯒꯤ ꯐꯪꯂꯛꯄ ꯈꯔꯗꯨꯅ ꯅꯨꯄꯤꯗ ꯊꯥꯗꯗꯅ ꯂꯩꯔꯒ ꯀꯅꯥ ꯍꯥꯏꯕꯗꯨꯅꯃꯨꯛ ꯀꯅꯥ ꯍꯥꯏꯗ꯭ꯔꯁꯨ ꯈꯪꯉꯦ ꯅꯪꯒꯤ ꯅꯔꯝꯆꯠꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯨꯄꯥ ꯅꯪ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯁꯦ ꯏꯃꯤꯠꯇ ꯏꯁꯥ ꯎꯗꯧꯔꯕꯅꯤ ꯅꯪꯁꯤ ꯃꯄꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤ ꯌꯥꯔꯁꯦ ꯑꯩꯅ ꯍꯪꯒꯥꯝ ꯊꯣꯡꯕꯗꯨ ꯆꯥꯅꯤꯡꯗꯦ ꯀꯩꯅꯣ ꯆꯥꯕ ꯌꯥꯅꯕ ꯈꯔ ꯁꯦꯝꯃꯣ ꯀꯩꯅꯣ ꯑꯩꯅ ꯁꯦꯝꯗꯣꯏꯁꯤꯕꯣ ꯁꯦꯝꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯛꯆꯥꯡꯁꯨ ꯌꯥꯝꯅ ꯉꯝꯗꯦ ꯑꯩ ꯉꯝꯃꯔꯣꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯁꯅꯥꯇꯣꯝꯕꯤꯕꯨ ꯄꯣꯛꯄ ꯃꯃꯥꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯥꯈꯤꯁꯤ ꯃꯕꯨꯛꯁꯨ ꯀꯌꯥ ꯐꯕ ꯑꯣꯏꯔꯝꯗꯦ ꯁꯥꯈꯤ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯏꯃꯥ ꯋꯥꯍꯩꯒꯦ ꯅꯪꯁꯦ ꯑꯩꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯈꯪꯗꯦ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯐꯠꯇꯕꯗꯤ ꯏꯃꯥꯅ ꯍꯦꯟꯕꯅꯤꯅ ꯏꯃꯥꯅ ꯀꯦꯝ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯅꯈꯣꯏ ꯅꯄꯥꯁꯦ ꯃꯥꯏ ꯃꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩꯗꯅ ꯑꯗꯨꯅ ꯍꯟꯗꯛ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯎꯅꯒꯗꯧꯔꯦ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯍꯧꯁꯤ ꯋꯥꯅꯤ ꯏꯃꯥ ꯑꯗꯨꯗ ꯌꯥꯏ ꯀꯩꯅꯣ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯒꯤ ꯋꯥꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯕꯅꯤ ꯑꯗꯣ ꯀꯩꯗꯧꯁꯤ ꯍꯥꯏꯅꯣ ꯅꯆꯦꯒꯤ ꯑꯉꯥꯡ ꯎꯅꯕꯗꯣ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯄꯥꯁꯨ ꯍꯔꯥꯎꯗꯅ ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯕ ꯃꯈꯩ ꯄꯤꯔꯅꯤ ꯃꯥ ꯃꯤꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯡꯗꯤ ꯅꯨꯄꯥꯗꯒꯤ ꯂꯣꯏꯅ ꯉꯝꯅꯩ ꯏꯃꯥꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯀꯩ ꯅꯨꯄꯤꯅꯣ ꯈꯪꯗꯦꯕ ꯑꯣ ꯌꯥꯗꯦ ꯌꯥꯗꯦ ꯅꯈꯣꯏ ꯅꯄꯥꯁꯤꯗꯤꯅꯦ ꯅꯨꯄꯥ ꯃꯑꯣꯡ ꯑꯃꯅꯤ ꯊꯦꯝ ꯊꯦꯝꯗꯨꯅ ꯁꯤꯖꯤꯟꯅꯒꯗꯕ ꯁꯤꯖꯤꯟꯅꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯁꯤꯒꯤ ꯃꯥꯅ ꯂꯨꯍꯣꯡꯕꯗ ꯍꯥꯞꯈꯤꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯈꯣꯝꯂꯒ ꯄꯨꯔꯛꯀꯗꯕ ꯏꯃꯥ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯑꯩꯅꯅꯦ ꯑꯗꯨꯝ ꯈꯪꯗꯧ ꯃꯥꯜꯂꯤ ꯅꯈꯨꯠꯄꯨ ꯍꯦꯛ ꯆꯜꯂꯕ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯌꯥꯝꯅ ꯍꯥꯞꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯅꯔꯝꯆꯠꯇꯣ ꯑꯩꯒ ꯃꯥꯟꯅꯕꯅꯤꯅ ꯂꯧꯕꯤꯅꯕ ꯅꯨꯄꯥ ꯂꯩꯒꯗꯕ ꯃꯥꯟꯗꯦꯕ ꯏꯁ ꯏꯃꯥꯒ ꯃꯥꯟꯅꯩ ꯀꯥꯗꯤ ꯍꯥꯏꯅꯨꯗ ꯑꯩꯅ ꯆꯦꯜꯂꯤꯗꯨꯅ 3ꯂꯛ ꯑꯗꯨꯒ ꯏꯃꯥꯗꯤ 4ꯔꯛ ꯆꯦꯜꯂꯒ ꯄꯥꯕꯗ 5ꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯦꯜꯂꯒ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯗꯤ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯑꯗꯨꯕꯨ ꯀꯣꯊꯣꯛꯅꯔꯒ ꯊꯤꯒꯠꯅꯔꯒꯨꯝꯁꯤ ꯌꯥꯔꯤꯁꯦ ꯃꯥꯒꯤ ꯍꯥꯏꯔꯗꯤ ꯍꯥꯏꯅꯤꯡꯗꯗꯅ ꯑꯗꯣ ꯏꯃꯥ ꯏꯆꯦꯗꯒꯤ ꯁꯅꯥꯗꯣ ꯀꯔꯤꯒꯨꯝꯕ ꯂꯧꯔꯛꯑꯕ ꯂꯣꯏꯅꯃꯛ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯗ ꯄꯨꯈꯤꯒꯦꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯅꯧꯄꯥꯁꯤꯡ ꯑꯃꯨꯛ ꯇꯥꯅꯤ ꯇꯞꯅ ꯉꯥꯡ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯆꯣꯞꯇꯕ ꯉꯥꯛꯇꯅꯤꯅ ꯈꯪꯍꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯃꯨꯛ ꯍꯨꯔꯥꯟꯈꯤꯗꯣꯏꯅꯤ ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨꯅꯤ ꯐꯖꯅꯗꯤ ꯐꯠꯇꯕꯅꯤ ꯆꯩ ꯌꯥꯝ ꯅꯤꯔꯦꯕ ꯍꯣꯏ ꯌꯥꯔꯦ ꯑꯗꯣ ꯅꯪ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯆꯠꯅꯕ ꯇꯧꯔꯣ ꯅꯄꯥꯗꯒꯤ ꯂꯧꯕ ꯌꯥꯕ ꯂꯧꯍꯧꯔꯗꯕꯅꯤ ꯍꯟꯗꯛꯇꯤ ꯃꯪꯂꯦꯝꯕ ꯉꯁꯤꯁꯨ ꯅꯨꯄꯤ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯕꯤꯃꯣꯂꯥꯅ ꯃꯤꯅ ꯍꯥꯏꯕꯗ ꯅꯪꯁꯦ ꯅꯨꯄꯤ ꯊꯤꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯅꯩ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤꯗ ꯀꯂꯛꯇꯅ ꯍꯥꯏꯅꯔꯤꯕꯅꯤ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯨꯄꯤ ꯊꯤꯔꯒꯕꯨ ꯑꯩꯅ ꯅꯪꯒꯕꯨ ꯀꯣꯏꯈꯤꯗ꯭ꯔꯣ ꯀꯅꯥ ꯈꯪꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯅꯤꯅ ꯌꯥꯝ ꯄꯦꯟꯅꯗꯦꯗꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯝꯃꯦ ꯈꯜꯂꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯗꯧꯔꯨꯅꯤ ꯇꯣꯛꯅꯔꯒ ꯑꯇꯣꯞꯄ ꯑꯃ ꯊꯤꯕ ꯇꯥꯕꯅꯤꯗꯅ ꯏꯔꯥ ꯅꯪꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯑꯩꯕꯨ ꯀꯩꯝꯇ ꯅꯨꯡꯁꯤꯕ ꯃꯥꯟꯗꯦꯗ ꯅꯨꯡꯁꯤꯌꯦꯅꯕꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯑꯩꯅ ꯌꯦꯠꯄ ꯌꯥꯕ꯭ꯔꯣ ꯀꯩꯅꯣꯅꯤ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯁ ꯈꯠꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯟꯕꯅꯤ ꯑꯣꯏꯅꯕꯒꯁꯦ ꯑꯝꯇ ꯌꯥꯕ ꯅꯠꯇꯦ ꯌꯥꯔꯦ ꯍꯅꯨꯕ ꯅꯪꯅ ꯑꯣꯏꯅꯕ ꯀꯥꯏꯅꯒ ꯄꯛꯇꯤ ꯆꯠꯂꯣ ꯑꯗ ꯍꯅꯨꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯉꯤ ꯑꯗꯣ ꯅꯃꯥꯟꯅꯕꯤꯔ ꯑꯥꯗꯕꯨ ꯂꯦꯞꯄꯤꯁꯦ ꯍꯣꯏ ꯃꯥꯅꯤ ꯁ꯭ꯋꯥꯏꯗ ꯆꯪꯉꯛꯑꯣꯕꯨ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ ꯀꯧꯁꯤꯜꯂꯗꯤ ꯐꯒꯗꯕ ꯑꯝꯇꯪꯒ ꯀꯧꯔꯒ ꯌꯦꯡꯉꯨꯗꯅ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕ ꯃꯥꯜꯂꯤ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦꯕ ꯅꯪ ꯃꯥꯒ ꯑꯣꯏꯅ ꯀꯣꯏꯅꯍꯧꯔꯒꯦꯔꯣ ꯅꯪꯅꯗꯤ ꯍꯦꯜꯂꯤ ꯁꯨꯝ ꯐꯖꯕꯕꯨ ꯐꯖꯩ ꯍꯥꯏꯕꯅꯤ ꯅꯪꯁꯦ ꯅꯣꯡꯃꯗ ꯎ ꯃꯣꯔꯣꯛ ꯀꯌꯥꯒꯗꯤ ꯍꯦꯛ ꯆꯥꯏ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯦ ꯅꯣꯡꯃꯗꯅꯦ ꯎ ꯃꯣꯔꯣꯛ 5 ꯆꯥꯏ ꯅꯪ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯂꯩꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯑꯁ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ ꯏꯕꯦꯝꯃ 10 ꯆꯥꯒꯦꯁꯨ ꯑꯗꯨꯝ ꯂꯩꯕꯤꯒꯦ ꯅꯣꯡꯃꯗ ꯎ ꯃꯣꯔꯣꯛꯄꯨ 10 ꯄꯤꯖꯔꯒ ꯑꯩ ꯍꯥꯠꯂꯒ ꯇꯣꯝꯕꯤꯊꯤꯒꯦ ꯍꯥꯏꯔꯣ ꯑꯁ ꯅꯪꯒꯤ ꯃꯔꯩꯁꯤꯗꯤ ꯄꯦꯜꯂꯦ ꯑꯩ ꯑꯗꯣ ꯑꯩ ꯆꯪꯉꯒꯦ ꯇꯥꯆꯧ ꯍꯜꯂꯛꯑꯝꯃꯗꯤ ꯁꯣꯏꯗꯅ ꯆꯩꯔꯅꯤ ꯆꯪꯉꯒꯦꯀꯣ ꯅꯪꯁꯨ ꯆꯠꯂꯨ ꯉꯥꯛꯇꯪꯗꯤ ꯂꯩꯈꯣꯕ ꯉꯥꯛꯇꯪ ꯂꯩꯈꯤꯕꯗꯤ ꯌꯥꯕꯅꯤ ꯐꯔꯦ ꯑꯗꯣ ꯆꯪꯉꯣ ꯉꯥꯡꯅꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯂꯒꯦ
ꯃꯪꯂꯦꯝꯕꯅ ꯆꯠꯈꯤꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯅꯤ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯩꯀꯣ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯑꯃꯅ, ꯈꯨꯔꯥ, ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯏꯅꯤ꯫ ꯑꯁ, ꯈꯨꯔꯥ ꯀꯥꯏꯅ ꯄꯥꯈꯪ ꯑꯩꯉꯣꯟꯗꯕꯨ ꯊꯃꯣꯏꯒꯁꯤ ꯆꯦꯈꯥꯏꯔꯦ꯫ ꯊꯣꯠ ꯊꯣꯠ ꯂꯥꯎꯕ ꯆꯤꯝꯕꯥꯜꯗꯨꯗꯒꯤ ꯋꯥꯈꯩꯒꯤ ꯅꯨꯡꯅ ꯊꯥꯔꯛꯏ꯫ ꯑꯃꯅ, ꯍꯩꯃꯥ, ꯑꯗꯨꯗꯤ ꯇꯥꯗ ꯀꯧ ꯍꯥꯏꯔꯤꯔꯣ? ꯍꯣ ꯇꯥꯗ! ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯀꯧꯔꯗꯤ ꯈꯔ ꯍꯔꯥꯎꯏꯗꯅ꯫ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃꯗꯤ ꯌꯥꯎꯔꯦꯀꯣ? ꯑꯄꯥꯝꯕ ꯌꯥꯎꯏ ꯀꯥꯏꯅꯒ ꯏꯆꯦ ꯕꯤꯃꯣꯂꯥꯗ ꯍꯥꯏꯗꯣꯛꯀꯦ꯫ ꯑꯦ, ꯅꯣꯏꯁꯨ ꯕꯤꯃꯣꯂꯥ ꯈꯪꯕ꯭ꯔꯣ? ꯈꯪꯅꯅꯤꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯈꯣꯏ ꯈꯨꯜꯗꯅꯤꯀꯣ꯫ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯅ ꯃꯥꯒ ꯀꯣꯏꯅꯕꯁꯨ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤꯅ꯫ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯑꯍꯨꯝ ꯎꯔꯨꯕꯗꯒꯤ ꯃꯥ ꯊꯦꯡꯅꯗ꯭ꯔꯤꯉꯩꯗ ꯅꯣꯏ ꯍꯥꯟꯅ ꯊꯦꯡꯅꯔꯕꯅꯤꯗꯅ ꯈꯟꯖꯔꯤꯕ꯫ ꯀꯩ ꯄꯥꯈꯪꯅꯣ ꯅꯪꯕꯣ, ꯌꯥꯝ ꯉꯝꯃꯤꯅ꯫ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯜꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ ꯉꯝꯃꯤꯅꯦ꯫ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯦꯡꯕ, ꯑꯩ ꯐꯨꯔꯤꯠ ꯑꯁꯪꯕ ꯂꯤꯠꯄꯤ ꯅꯪ ꯌꯥꯝ ꯄꯥꯝꯃꯤꯀꯣ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯏꯆꯦ ꯕꯤꯃꯣꯂꯥꯗ ꯍꯥꯏꯗꯣꯛꯎꯒꯦ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯍꯥꯏꯗꯣꯛꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯔꯝꯃꯣꯗꯅ꯫ ꯑꯦ, ꯆꯦꯜꯂꯒ ꯆꯠꯈ꯭ꯔꯤꯅꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯐꯖꯇꯣꯟꯗꯨ ꯃꯆꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯦꯕꯨ ꯀꯧꯏ꯫ ꯏꯆꯦ! ꯑꯣ ꯏꯆꯦ! ꯑꯩ ꯂꯥꯛꯏꯌꯦ! ꯍꯩꯃꯥ, ꯅꯪꯕꯨ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯏꯅꯦ, ꯑꯩꯕꯨ ꯃꯁꯛꯀ ꯈꯪꯗ꯭ꯔꯕꯣ? ꯍꯣꯏꯅꯦ, ꯑꯩꯁꯨ ꯃꯥꯜꯂꯤꯅ ꯈꯜꯂꯤꯕꯅꯤ꯫ ꯈꯔ ꯇꯣꯏꯅ ꯂꯥꯛꯎꯅꯦ, ꯅꯁꯛ ꯅꯁꯥꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯏꯅꯦꯅꯁꯨ ꯂꯥꯛꯄ ꯉꯝꯗꯦꯗꯣ ꯊꯕꯛꯁꯤꯗ꯫ ꯑꯗꯣ ꯅꯪꯕꯨ ꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯔꯣ? ꯀꯩ ꯂꯩꯒꯦ? ꯏꯆꯦꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯄꯗꯨꯗ ꯃꯤꯔꯣꯜꯒ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯁꯤꯗ ꯂꯩꯗꯨꯅ ꯏꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯂꯥꯛꯏꯕꯅꯤ꯫ ꯐꯔꯦꯗ, ꯏꯅꯦꯁꯨꯅꯦ, ꯄꯣꯠ ꯌꯣꯟꯕꯁꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯟꯗꯧꯔꯤꯕꯅꯤꯗꯣ꯫ ꯅꯥꯇꯩꯁꯤꯗ ꯁꯨꯅꯤꯡꯗꯕꯅ ꯅꯪ ꯂꯥꯛꯄꯁꯦ ꯏꯅꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯏꯅꯦ ꯑꯩꯈꯣꯏ ꯏꯆꯦꯕꯨ ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯨꯡꯗ ꯃꯥꯏ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯦ! ꯏꯆꯦ! ꯑꯩ ꯂꯥꯛꯏꯌꯦ! ꯐꯖꯇꯣꯟ, ꯍꯩꯃꯥ, ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯏꯕ? ꯄꯥꯕꯒ ꯂꯥꯛꯏꯔꯣ? ꯅꯠꯇꯦꯗ, ꯏꯇꯣꯝꯇ ꯂꯥꯛꯏꯅꯤ꯫ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯀꯥꯏ ꯆꯠꯂꯨꯕꯗꯒꯤ ꯆꯪꯉꯛꯏꯅꯣꯕ ꯅꯪꯕꯣ? ꯏꯃꯥꯅ ꯏꯆꯦꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯑꯦ, ꯅꯇꯣꯝꯇ ꯇꯧꯐꯝ ꯈꯪꯉꯝꯃꯔꯣꯏ, ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯣꯅ ꯂꯥꯛꯏꯕꯅꯤ꯫ ꯍꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕ? ꯐꯔꯦꯅꯦ ꯅꯪ ꯂꯥꯛꯄ꯫ ꯏꯃꯥꯁꯨ ꯆꯠꯊꯣꯛꯄꯅꯤꯅ ꯏꯆꯦꯁꯨ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯇꯩ ꯍꯥꯏꯔ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯆꯠꯇꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯗꯣ꯫ ꯏꯆꯦ, ꯏꯇꯩꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯗꯥꯏꯅꯦ? ꯀꯅꯥꯅ ꯍꯥꯏ ꯋꯥꯅꯣꯗ? ꯑꯗꯣ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ? ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ꯫ ꯑꯗꯣ ꯏꯆꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯅꯥ ꯂꯨꯄꯥꯒ ꯑꯝꯇ ꯁꯤꯗ꯭ꯔꯤꯗꯨꯅ? ꯅꯪꯒꯤ ꯁꯅꯥ ꯃꯌꯥꯝꯗꯨꯅ ꯀꯥꯏꯗ ꯑꯃꯨꯛ ꯊꯝꯈ꯭ꯔꯕ? ꯎꯄꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯇꯩꯗꯒ ꯎꯍꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯖ꯭ꯋꯥꯔꯗ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯦꯃꯤ꯫ ꯑꯩꯈꯣꯏ ꯈꯨꯜꯗꯗꯤ ꯏꯇꯩꯗꯣ ꯃꯁꯛ ꯐꯖꯕꯗ ꯅꯠꯇꯦ, ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯏ ꯀꯥꯏꯅꯒ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯀꯥꯏꯗꯒꯤ ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯃꯨꯅꯨ ꯁꯤꯅꯤ꯫ ꯃꯔꯝ ꯃꯣꯛꯄ, ꯊꯕꯛ ꯁꯨꯅꯤꯡꯕꯕꯨ ꯍꯦꯟꯕ ꯂꯩꯇꯕꯅꯤꯀꯣ꯫ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯉꯤ ꯅꯨꯡꯁꯤꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯔꯝꯗ꯭ꯔꯦꯁꯤ꯫ ꯑꯗꯨꯅꯅꯦ ꯏꯆꯦ, ꯑꯩꯅ ꯑꯍꯨꯝꯂꯛ ꯆꯦꯜꯂꯨꯔꯁꯨ ꯑꯩꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤ꯫ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯃꯪꯂꯦꯝꯕ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯥ, ꯀꯩꯊꯦꯜ ꯍꯜꯂꯛꯑꯕꯣ? ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯅ? ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯌꯨꯝꯗ ꯂꯩꯅꯤ ꯈꯪꯉꯤꯅꯦ, ꯑꯗꯨꯒ ꯅꯪꯅ ꯌꯨꯝ ꯃꯈꯥꯗ ꯉꯥꯛꯇ ꯐꯥꯎ ꯂꯩꯅꯤ ꯈꯪꯗꯕ? ꯀꯩꯅꯣꯗ ꯏꯃꯥ, ꯑꯩꯕꯨ ꯁꯥ ꯁꯟꯒ ꯆꯥꯡꯗꯝꯅꯕꯗꯨꯗꯤ ꯈꯔ ꯍꯦꯟꯃꯟꯗ꯭ꯔꯣ? ꯀꯔꯤ ꯆꯥꯡꯗꯝꯅꯕ? ꯍꯥ? ꯃꯈꯣꯏꯅ ꯐꯥꯎ ꯍꯦꯟꯅ ꯐꯩꯅꯦ ꯅꯪꯉꯣꯟꯗꯒꯤꯗꯤ꯫ ꯃꯧꯁꯤꯅ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯦ, ꯍꯣ ꯍꯥ ꯍꯥꯏꯔꯛꯄꯗ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯗ ꯉꯥꯛꯇ ꯐꯥꯎ ꯂꯩꯅꯤ ꯈꯪꯗꯕ? ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯏꯃꯥ, ꯐꯖꯇꯣ ꯂꯥꯛꯑꯒ ꯂꯩꯔꯁꯤꯗꯤ꯫ ꯑꯩꯁꯨ ꯉꯟꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯉꯥꯏ ꯀꯩꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯉꯥꯡꯗ ꯌꯥꯔꯤꯕ꯭ꯔꯣ? ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯅꯅꯦ ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ꯫ ꯅꯆꯥꯁꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯨꯡꯁꯤꯠ ꯄꯤꯖꯔꯒ ꯊꯥꯛꯎꯀꯣ ꯅꯪ꯫ ꯑꯣ, ꯏꯃꯥ ꯁꯤꯈ꯭ꯔꯗꯤꯅꯦ ꯑꯩꯅ ꯅꯨꯡ ꯄꯤꯖꯒꯦꯔꯥ, ꯅꯨꯡꯁꯤꯠ ꯄꯤꯖꯒꯦꯔꯥ, ꯁꯟꯊꯤ ꯄꯤꯖꯒꯦꯔꯥ ꯀꯩꯁꯨ ꯈꯪꯉꯔꯣꯏ꯫ ꯏꯃꯥꯅ ꯀꯩꯝ ꯈꯜꯂꯨꯔꯅꯨ, ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯁꯤꯈ꯭ꯔꯗꯧꯅꯤ꯫ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯒꯁꯦ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯤ꯫ ꯍꯩ, ꯑꯗꯨꯒꯅꯦ ꯅꯪ, ꯑꯩꯅ ꯄꯥꯎ ꯌꯥꯝ ꯇꯥꯔꯕꯅꯤ꯫ ꯃꯧꯁꯤꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯅꯁꯥꯅ ꯈꯪꯅ ꯇꯣꯛꯆꯍꯧ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯖꯔꯣꯏ ꯈꯪꯉꯨꯀꯣ꯫ ꯃꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯊꯧꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯄꯥꯎ ꯇꯝꯕꯒ ꯃꯤ ꯌꯦꯡꯁꯤꯟꯕꯒ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯦ꯫ ꯃꯤ ꯌꯦꯡꯁꯤꯟꯕꯒꯤ ꯁꯦꯜꯒ ꯐꯪꯕꯖꯥꯠ? ꯐꯪꯂꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯃꯤ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯆꯠꯂꯒꯦꯅꯦ꯫ ꯐꯖꯇꯣꯟꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯅꯦ, ꯆꯥꯛ ꯊꯤꯔꯒ ꯊꯝꯂꯝꯂꯕꯅꯤ, ꯆꯥꯊꯣꯛꯄꯤꯔꯨꯔꯣ꯫
ꯍꯣꯏ ꯍꯣꯏ ꯅꯈꯣꯏꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯏꯆꯦꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯁꯦꯌꯦ ꯑꯗꯨꯗ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒꯦ ꯏꯇꯩ ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯛꯀ ꯆꯥꯅꯤꯡꯗ꯭ꯔꯤꯗ ꯑꯗꯣ ꯅꯆꯦꯗꯤ ꯃꯁꯥ ꯀꯩꯝ ꯇꯧꯗꯕ꯭ꯔꯣ ꯀꯩꯗꯧꯍꯧꯒꯦ ꯃꯥꯕꯨ ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯩ ꯆꯪꯂꯒ ꯃꯁꯥꯗ ꯍꯪꯖꯧ ꯌꯥꯗ꯭ꯔꯣ ꯌꯥꯏꯗ ꯅꯪ ꯍꯥꯟꯅ ꯎꯕꯁꯤꯗ ꯅꯪꯉꯣꯟꯗ ꯍꯪꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯊꯣꯡꯉꯤꯅꯤ ꯑꯩꯗꯤ ꯆꯥꯛꯀ ꯊꯣꯡꯕ ꯇꯜꯂꯤꯗ ꯏꯪꯕꯁꯤꯗ ꯅꯪ ꯑꯣꯏꯅ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯅꯈꯣꯏꯅ ꯆꯦꯅ ꯊꯣꯡꯕꯗꯒꯤꯗꯤ ꯅꯪꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯏꯁ ꯑꯁꯦꯡꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯏꯆꯦ ꯊꯕꯛ ꯁꯨꯍꯟꯅꯤꯡꯗꯕꯒꯤ ꯍꯥꯏꯖꯤꯜꯂꯤꯔꯕ ꯑꯁꯦꯡꯕꯅꯤꯍꯦ ꯑꯗꯣ ꯅꯪꯁꯦ ꯅꯁꯛꯀꯗꯤ ꯐꯖꯅ ꯐꯖꯩꯍꯦ ꯅꯪꯒ ꯌꯦꯡꯅꯕꯗ ꯅꯈꯣꯏꯅ ꯆꯦꯒꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦꯕ ꯑꯁꯦꯡꯕꯒꯤ ꯐꯖꯕ꯭ꯔꯅꯦ ꯑꯗꯨꯕꯨꯗꯤ ꯃꯤꯅꯁꯨ ꯂꯣꯏꯅ ꯍꯥꯏꯗ ꯑꯩꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯗꯅ ꯐꯖꯩꯕꯣ ꯑꯩꯗꯤ ꯅꯪ ꯍꯥꯟꯅ ꯊꯦꯡꯅꯍꯧꯗꯕꯁꯦ ꯌꯥꯝ ꯆꯥꯛꯏ ꯀꯩ ꯏꯇꯩ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯄꯥꯈꯪ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯅꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯄꯥꯒ ꯀꯣꯏꯔꯤꯕ꯭ꯔꯣ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯅ ꯊꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯗꯦ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯊꯤꯕꯤꯔꯒꯦꯅ ꯍꯥꯏꯌꯦ ꯅꯨꯄꯥꯒ ꯀꯣꯏꯈꯤꯅꯨꯗ ꯅꯇꯩꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯁꯣꯏꯗꯅ ꯁꯦꯝꯕꯤꯒꯅꯤ ꯑꯩꯒꯨꯝꯅ ꯃꯁꯛꯀꯁꯨ ꯐꯖꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯇꯩ ꯇꯧꯕ ꯇꯧꯗꯕ ꯏꯇꯩꯗꯧꯅ ꯃꯁꯛ ꯐꯖꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣꯏꯇꯩ ꯀꯥꯎꯗꯤ ꯀꯥꯎꯈꯤꯅꯨꯀꯣ ꯀꯥꯎꯔꯣꯏꯗ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯆꯥꯅꯤꯡꯕꯝꯗꯤ ꯍꯥꯏꯌꯨꯗꯅ ꯅꯇꯩꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯣꯡꯗꯒꯦ ꯑꯁꯦꯡꯕꯒꯤ ꯄꯤꯖꯒꯗ꯭ꯔꯅꯦ ꯅꯪꯅꯕꯨ ꯆꯥꯒꯦ ꯄꯥꯝꯃꯤ ꯍꯥꯏꯔꯕ ꯑꯩꯅ ꯄꯤꯔꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯔꯣ ꯀꯩ ꯆꯥꯅꯤꯡꯒꯦꯕ ꯑꯗꯨꯕꯨꯔꯣ ꯌꯦꯟ ꯂꯥꯕ ꯈꯨꯃꯨꯒ ꯁꯥꯡꯅ ꯊꯣꯛꯄ ꯑꯔꯤꯕꯗꯣ ꯑꯗꯨ ꯊꯣꯡꯂꯒ ꯆꯥꯁꯦ ꯄꯤꯖꯕ ꯇꯥꯔꯦꯗꯅ ꯍꯣꯔꯦꯟꯗꯤ ꯍꯥꯎꯅ ꯑꯗꯣ ꯌꯥꯝꯅ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯀꯩ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯁꯥꯟꯅꯔꯒ ꯂꯩꯔꯤꯗꯨꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯨꯝꯗꯒ ꯉꯟꯅ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯣ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯕꯅꯔꯣ ꯍꯧꯔꯦꯗꯣ ꯅꯈꯣꯏꯅ ꯆꯦꯁꯤ ꯑꯩ ꯍꯦꯛ ꯎꯕꯒꯅꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯗꯕ ꯌꯥꯗꯕꯅꯤ ꯈꯠꯅꯕ ꯍꯧꯔꯤꯕꯁꯦ ꯍꯧꯅꯤꯡꯗꯅ ꯍꯧꯕ ꯅꯠꯇꯤꯌꯦ ꯇꯧꯔꯤꯕꯗꯨꯅꯅꯤ ꯑꯗꯣ ꯑꯉꯥꯡ ꯎꯅꯗꯣꯏꯁꯦ ꯅꯪꯕꯨ ꯁꯦꯜ ꯈꯤꯇꯗꯤ ꯄꯤꯌꯨꯗ ꯍꯣꯏ ꯍꯌꯦꯡꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯑꯗꯣ ꯅꯪꯕꯨ ꯍꯛꯆꯥꯡꯒꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯇꯧꯗꯦ ꯅꯪ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯄ ꯌꯥꯅꯤꯗ ꯀꯩꯁꯨ ꯄꯥꯈꯠꯂꯨꯈꯤꯅꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯪꯂꯦꯝꯕ ꯑꯃꯗꯤ ꯐꯖꯇꯣꯟꯁꯨ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯤ ꯐꯖꯇꯣꯟ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯑꯣ ꯐꯖꯇꯣꯟ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯦ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ ꯑꯩ ꯃꯅꯤꯡꯗ ꯂꯩꯔꯨꯕ ꯇꯥꯍꯧꯗ꯭ꯔꯦ ꯅꯥꯇꯩꯗꯤ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯋꯦ ꯀꯩ ꯍꯥꯏꯔꯁꯨ ꯍꯥꯏꯅꯣ ꯏꯃꯥꯅ ꯁꯤꯡ ꯈꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤ ꯍꯥꯏꯌꯨ ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯅꯨꯃꯤꯗꯥꯡ ꯆꯥꯛꯀ ꯊꯣꯡꯅꯕ ꯏꯁꯤꯡꯒꯗꯣ ꯇꯨꯔꯦꯜꯗꯒꯤ ꯈꯔ ꯁꯣꯛꯆꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯕꯣ ꯀꯥꯏꯗꯩ ꯇꯨꯝꯕꯅꯣ ꯁꯨꯛꯇꯨꯝ ꯇꯨꯝꯕꯤꯕ ꯅꯠꯇꯦ ꯆꯠꯂꯣ ꯃꯝꯈ꯭ꯔꯅꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯍꯥꯟꯅ ꯇꯧꯔꯨꯔꯣ ꯆꯥꯛꯇꯨꯗꯤ ꯅꯪ ꯊꯣꯡꯕ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯍꯜꯂꯛꯂꯒ ꯊꯣꯡꯖꯔꯁꯅꯤ ꯏꯇꯩꯗ ꯀꯣꯛ ꯊꯣꯡꯍꯜꯂꯁꯨ ꯌꯥꯕꯗꯨꯕꯨ ꯆꯥꯛꯀ ꯊꯣꯡꯕꯤꯌꯨ ꯌꯥꯒꯗꯕ ꯅꯨꯄꯥ ꯅꯠꯇꯦꯗ ꯂꯧꯈꯠꯄ ꯈꯛꯇꯅꯤ ꯃꯥꯅ ꯍꯩꯅꯕ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯨꯈꯤꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯅꯪꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯨꯀꯣ ꯏꯇꯩ ꯍꯣꯏ ꯏꯇꯩ ꯃꯤꯅ ꯀꯧꯕꯒꯁꯦ ꯇꯥꯁꯤꯟꯅꯗꯦꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤ ꯂꯩꯇꯕ ꯀꯥꯟꯗꯗꯤ ꯅꯪꯒꯤ ꯏꯇꯩꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯟꯖꯥ ꯆꯥꯗꯕꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯅꯨ ꯑꯩꯈꯣꯏ ꯏꯆꯦꯅ ꯁꯤꯡ ꯈꯥꯏꯌꯣꯌꯦ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯎꯗꯣꯏꯅꯦ ꯑꯗꯣ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯉꯥꯏꯕ ꯂꯥꯛꯎꯗꯅ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯄꯨꯊꯣꯔꯒ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯐꯖꯗꯣꯟ ꯑꯩꯁꯦ ꯅꯪꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯅꯤꯡꯗ꯭ꯔꯦꯗ ꯑꯩꯁꯨ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯅꯤꯡꯗ꯭ꯔꯦ ꯅꯈꯣꯏꯗ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯏꯆꯦꯅ ꯆꯠꯂꯣ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯦꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯅꯕ ꯑꯩꯈꯣꯏꯅꯤꯁꯨ ꯆꯦꯜꯂꯁꯤꯔꯣ ꯏꯁ ꯀꯃꯥꯏꯅ ꯆꯦꯟꯗꯣꯏꯕ ꯅꯪꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯖꯔꯗ꯭ꯔꯣ ꯉꯝꯗ꯭ꯔ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯍꯥꯟꯗꯒꯤ ꯂꯦꯞꯄꯒꯦꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯏꯆꯦꯅ ꯈꯪꯂꯛꯂꯒꯅ ꯀꯝꯗꯧꯕ ꯈꯪꯂꯒꯅ ꯈꯪꯖꯔꯦꯗꯅ ꯀꯩꯕꯨ ꯇꯧꯔꯨꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯔꯅꯤ ꯅꯪꯁꯦ ꯅꯨꯄꯤ ꯊꯦꯝꯕꯗꯤ ꯐꯖꯅ ꯍꯩꯕꯖꯥꯠꯅꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃꯁꯨ ꯀꯣꯏꯔꯝꯅꯤ ꯑꯩ ꯈꯪꯉꯤ ꯅꯣꯏꯁꯦ ꯄꯥꯝꯗꯕꯒꯤꯅꯤ ꯑꯗꯣ ꯅꯪꯗꯤ ꯄꯥꯝꯕꯅꯤꯅ ꯅꯪ ꯂꯩꯔꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯇꯩ ꯑꯩꯈꯣꯏꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯁꯨꯝꯅ ꯅꯛꯅꯈꯤꯕꯅꯣ ꯈꯪꯗꯦ ꯑꯗꯣ ꯑꯩꯗꯤ ꯏꯇꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯑꯃꯨꯛ ꯀꯣꯏ ꯂꯩꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯑꯣ ꯇꯧꯖꯔꯣ ꯏꯕꯨꯡꯉꯣ ꯅꯪ ꯅꯠꯇꯕ ꯀꯅꯥꯝꯇ ꯄꯥꯝꯖꯗ꯭ꯔꯕ ꯑꯩꯅꯤ ꯅꯪ ꯈꯛꯀꯤ ꯍꯤꯡꯖꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯀꯗꯥꯏ ꯄꯨꯔꯛꯑꯣ ꯄꯨꯟꯗꯣ ꯏꯁꯤꯡꯁꯦ ꯑꯩ ꯁꯣꯛꯄꯤꯔꯒꯦ ꯅꯪ ꯑꯃꯨꯛ ꯏꯁꯤꯡ ꯂꯥꯝꯕꯗ ꯇꯥꯈ꯭ꯔꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯁꯤꯁꯦ ꯁꯣꯛꯂꯛꯑꯣ ꯑꯗꯨꯗꯤ ꯃꯪꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈꯤꯗ꯭ꯔꯦ ꯐꯖꯇꯣꯟ ꯂꯩꯕꯗꯒꯤ ꯉꯁꯤꯁꯨ ꯐꯖꯇꯣꯟ ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝ ꯐꯣꯏꯔꯤ ꯃꯪꯂꯦꯝꯕꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯎꯔꯝꯃꯤ ꯐꯖꯇꯣꯟ ꯍꯪꯒꯥꯝꯗꯣ ꯑꯩ ꯁꯨꯃꯟꯕ ꯌꯥꯎꯕꯤꯔꯛꯀꯦꯁꯦ ꯌꯦꯟꯗꯥꯏꯗꯣ ꯁꯣꯝꯗ ꯊꯥꯡꯖꯤꯜꯂꯛꯑꯣ ꯌꯥꯎꯔꯛꯑꯣ ꯁꯤ
Sida hapo tinga yauni fazana yenguko. Is haikraba ingonda nangna muk takpiriba. Taini kaino takta yabro. Yadi takadabani ado khara tapna ngangko. Ima soidi lehubani. Yam kibai waru nangi se. Kibai wa natte tha. Aina khangalase haibada nangna yadabani na imana takina haibai wani. Nang sima sawalkraponi. Sawgale khoidi. Usawrano nangna sawri kai aina do temdoini. Ado nangna ngasai anganga pamdana naknadana tawrido. Aigi mangda tawgina tawriba natro. Is adudi hainuda nangsu. Aso nungsikrabi isase. Nangna hena nungsibagi nongmada hana phaw yengma nateko. Ngarangidudi nasiyena amta pairamo haibaduda pammani. Khangi yare kainam hek tawbaga nasiyena aibudi nongmada panbiba natene. Panbabu henba nanaktadani aina lairibase. Ado khara lairadi nangsu yumda satke hairani ne. Hayeng chattoini. Aduga nungnini lairaga amuk laki. Aidi yumda sattoise pahabu pakhali. Aina laitringaida nangna natuna sada luna tawgadabado. Nangna loina khangliba adu oiragana chatkranudana. Aina nangna sakhidoise chaba thakpaga tayaruduni. Fazadon asengmani biba. Fazabi nangna ise ngawi ngawhalabani. Manglemba kaidorino nangboduda. Ima kashi tawdeda hangamalamani. O fazadon manzaurasani. Nang sida imaga wari tasanasi. Ma kay wari sasi ay. Karigino nang nahandak marak yumdagi mpang thoktribasina. Ha yumna sum suru nairaga layeba. Thabak suni sial tani su khangti. Yumda laisu lay hay, laytrasu layte hay. Ima ikaidaw haybano. Kaidawdaba haybabu kaino. Ha nangi khulay sumdaba. Adunani ina haribasi. Kaino ima yumda laybasibu khulay sumdaba kainaga muk layribro. Nakhoina satlibli sat khallibu wakhalbu aina karigi khangloi. Nangsi aigi isani niya aina poiba. Nangna tawba aina khangoi khanbro. Ima kaidawrage. Masin si kaidawrage kainaga haiba ngamini. He nangna nupi masasi manakta suru naidun layribado aina khangoi khanbro. Kaino daima onthok wangakte ngangadana. Karigi onthok ba ha nakhoina yengnare bimit yengna yeng aikhoina karigi khangoi doribano ha aikhoisi nakhoi anina angawbi oina urabro aduga nya wakhaldi khaluhe masi atokpa natte nya nangina tusiki manaun pini nya ima phazatondi atomigi masani kai kaino imana ngangidu adusu makhoi mana selakba aduna hai sinadi noina satlibli chatsi chatlasu yare siro he mimangda phamna naba namana pai khoibu yonaba singanugo ima astoningde ko he nangna tawridusu aikhoi yingningsde nya khangaba mitchinaye nupi masasisu haina chatlankhradabani wathok yamna thoknarakadawi ineya ai sak thongurage itai izamta sembiyo is kaya tanone ine semge so sangamo aina haribasi wakhal khaluko nang ngasi su phazadon amadi manglemba atopu mafam amata satuna phaminari takhoina mana nahan aikhoini wari sanabda kaurido kay hainoba aikhoini gi mongse imana khradi khangbo mali adugi tawhidi phatena tawganu na harib aino oiramani se khangaba ado nangdi kai khalige ngangni ngangje sanona dum khalabani nangbu nusigani na khalab ado nangso wakhal hongkinu ko hongoi ado nangna aigi mangda isegi manakta sangba nakpodo yam kalai nangna dumaina sum tawradi dumain tawdoradi ai atopa nupa ma koiradabani nang atopa nupa yam pam ha ai nang si sarokta kokpurga sakhini ko ngamzaradro aidi atop yare ni phare adudi charislo si lao ngai khoi phagi tawbani hojik chatpham sumta leitana kai satui adudi ne aingona khatnaba yam horok ko natradi aidi loinik ta haidok tuisa ado nakoi ma hoina khangadi kai haini aikoi pabada taradi ai ba hatok pirani ado ai khangdi imadi kai haigadabano aikoi sese mabuk yam phatabani aikoi manadi mabu masata masagum khanmani aduga manadi nongmuta imabu mama hoina khanmanate aduna ne ina nanga maga khenai ni hi hairibado asumna makoi ani unaraba matung yumda halak minarami kana sumawa longte matagum sanatom bisu makoi anigi hinjin mamong aduda mi pairabani adubu hairubasu yada mahak mapuroiba mongonda hairubasu oiroi aduna phazatun bu chatlankinaba themlage mimang thokjingai haina khalami phazatwan nangbu kaida saluribano asida thabak ama saluba halakpada itaiga thengnadana hanminara ine phare
ꯑꯗꯣ ꯅꯪ ꯉꯥꯏꯈꯣꯀꯣ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯍꯣꯏ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯧꯖꯤꯛꯇꯤ ꯏꯆꯦꯁꯨ ꯑꯉꯥꯡꯁꯦ ꯊꯥ ꯑꯅꯤꯔꯣꯝ ꯍꯥꯏꯔꯛꯂꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯦꯛ ꯇꯦꯛ ꯂꯣꯏꯅ ꯇꯧꯖꯕ ꯉꯝꯂꯅꯤ ꯏꯃꯥꯒ ꯄꯥꯕꯒꯗꯪ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨꯅ ꯅꯪꯁꯨ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯏꯃꯥ ꯍꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯆꯠꯍꯟꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯗ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯇꯝꯁꯤ ꯀꯨꯏꯔꯕꯅꯤꯅ ꯍꯥꯏꯔꯤꯕꯅꯤ ꯅꯪꯁꯨ ꯇꯧꯒꯗꯧ ꯃꯌꯥꯝ ꯑꯃ ꯃꯥꯡꯗꯨꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯣ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯏꯆꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯕꯨꯗꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯒꯦꯀꯣ ꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯥ ꯍꯣꯏꯗꯃꯛꯇꯒ ꯍꯪꯂꯨꯀꯣ ꯑꯗꯨꯒ ꯌꯥꯔꯕꯨꯗꯤ ꯑꯃꯨꯛ ꯂꯥꯛꯎ ꯌꯥꯏꯗꯅ ꯑꯁ ꯑꯃꯨꯛ ꯀꯩꯒꯤ ꯍꯪꯗꯣꯏꯅꯣ ꯃꯈꯣꯏꯅ ꯆꯠꯂꯣꯅ ꯂꯥꯛꯑꯒ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯗꯣ ꯃꯌꯨꯝꯗ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯨ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯪꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣ ꯁꯅꯥꯇꯣꯝꯕꯤ ꯇꯥꯗ꯭ꯔꯣ ꯇꯥꯔꯦ ꯇꯥꯔꯦ ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯍꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯅꯣ ꯐꯖꯇꯣꯟ ꯅꯪꯅ ꯁꯤꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯃꯥꯏꯅ ꯃꯥꯁꯦ ꯑꯩꯅ ꯄꯨꯔꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯄꯨꯔꯛꯏꯅꯣꯕ ꯐꯖꯇꯣꯟ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯗꯧꯅꯔꯒꯦꯅꯦ ꯃꯪꯒꯣꯜꯗꯨꯗ ꯑꯃꯨꯛ ꯉꯥꯡꯅꯗꯅ ꯂꯩꯔꯤꯕꯗꯨꯅ ꯅꯣꯏꯅ ꯈꯜꯂꯤꯕꯗꯣ ꯑꯝꯇ ꯅꯠꯇꯦ ꯃꯥꯁꯦ ꯑꯩꯅ ꯆꯦꯜꯂꯛꯏꯕꯅꯤ ꯀꯔꯤ ꯍꯩ ꯃꯍꯥꯄꯥꯄꯤ ꯀꯩꯅꯣ ꯅꯆꯤꯟꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯗꯨꯕꯣ ꯍꯥ ꯆꯠꯂꯣ ꯆꯠꯂꯣ ꯌꯥꯝꯅ ꯊꯤꯟꯗꯣꯛꯑꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯏꯅꯦ ꯆꯦꯜꯂꯛꯑꯕ ꯑꯩꯕꯨ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯔꯣ ꯏꯁ ꯌꯥꯕ ꯌꯥꯗꯕ ꯀꯥꯏꯅꯒ ꯍꯥꯏ ꯍꯦ ꯅꯆꯦꯒꯤ ꯅꯨꯄꯥꯁꯤꯗ ꯅꯪꯅ ꯆꯦꯜꯂꯛꯂꯤꯕꯁꯤꯗꯤ ꯀꯅꯥꯅ ꯌꯥꯕ ꯊꯕꯛꯅꯣ ꯍꯥ ꯖꯒꯠꯁꯤꯗ ꯀꯅꯥꯅꯕꯨ ꯆꯠꯅꯒꯦꯅꯦ ꯍꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯅꯥꯇꯣꯝꯕꯤꯅ ꯀꯩꯅೋ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪꯁꯨ ꯅꯇꯩꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯨꯄꯥ ꯅꯪꯁꯨ ꯑꯩꯒꯤ ꯍꯦꯛ ꯏꯅꯥꯎꯅꯨꯄꯤꯃꯛꯄꯣ ꯅꯅꯥꯎꯅꯨꯄꯤꯅ ꯍꯩꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯃꯄꯥ ꯑꯃꯠꯇꯒꯤ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯅ ꯃꯥ ꯄꯨꯔꯛꯄꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯔꯤ ꯅꯪ ꯈꯖꯥꯏꯗꯨ ꯊꯥꯒꯦꯍꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯆꯥꯎꯈꯠꯇꯕ ꯁꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥꯅꯣ ꯍꯥ ꯅꯃꯥ ꯅꯄꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯏꯅꯦ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯌꯥꯅꯖꯩ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤꯅ ꯐꯔꯦ ꯅꯈꯣꯏꯒꯨꯝꯕ ꯁꯥꯒꯤ ꯂꯩꯐꯝꯁꯤꯗ ꯑꯩꯗꯤ ꯂꯩꯕ ꯉꯝꯂꯔꯣꯏ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯒꯤ ꯈꯔꯗꯤ ꯈꯟꯕ ꯌꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯕ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯁꯤꯖꯈ꯭ꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯃꯧꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯁꯥ ꯑꯅꯤꯁꯤ ꯑꯣꯏꯅ ꯆꯠꯍꯟꯈꯤꯒꯗꯕꯅꯤ ꯍꯦ ꯅꯈꯣꯏ ꯑꯅꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯈꯨꯜ ꯇꯥꯛꯀꯅꯤ ꯅꯣꯏꯒꯨꯝꯕ ꯁꯥꯅ ꯂꯩꯕꯗ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯇꯝꯅꯔꯛꯀꯅꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯈꯨꯜ ꯃꯤꯌꯥꯝꯗ ꯇꯥꯛꯇꯨꯅ ꯃꯪꯂꯦꯝꯕ ꯑꯃꯗꯤ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯐꯖꯇꯣꯟꯒꯤ ꯌꯨꯝꯗꯅꯤ ꯐꯖꯇꯣꯟꯒꯤ ꯃꯃꯥ ꯁꯥꯈꯤ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯤ ꯑꯩꯅꯗꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯣꯏꯅ ꯂꯧꯔꯨꯔꯕ ꯑꯩꯅꯦ ꯑꯩ ꯆꯥꯛꯏꯗꯀꯣ ꯑꯩ ꯃꯃꯥ ꯀꯩꯅꯣ ꯅꯪꯅ ꯀꯞꯁꯤꯟꯅꯗꯅ ꯂꯩꯔꯤꯕꯗꯨꯕꯣ ꯍꯥ ꯅꯪꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯏꯆꯥꯒꯤ ꯌꯨꯝꯕꯥꯜꯗꯣ ꯀꯥꯏꯅ ꯄꯤꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯅꯤꯡꯗꯦꯗ ꯃꯄꯥ ꯄꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯌꯥꯝ ꯐꯔꯗꯨꯅ ꯄꯥꯝꯗꯣꯏꯅꯣ ꯁꯨꯅꯤꯡꯗꯕꯗꯣ ꯏꯆꯥꯅꯨꯄꯤꯅꯤ ꯃꯥꯡꯂꯤꯕꯁꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯀꯌꯥꯅꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯗꯨꯒ ꯃꯔꯥꯜ ꯁꯤꯅꯕ ꯍꯣꯠꯅꯔꯤꯅꯤ ꯑꯩꯅ ꯅꯍꯥꯟꯅ ꯈꯪꯂꯕꯅꯤ ꯅꯈꯣꯏꯅ ꯃꯥꯅ ꯆꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯤꯟꯅꯔꯤ ꯍꯥꯏꯕꯁꯦ ꯍꯦ ꯅꯪꯅꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ ꯅꯪ ꯇꯥꯅꯤꯡꯗꯦ ꯅꯆꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨ ꯑꯩꯒꯤꯁꯨ ꯏꯆꯥꯗꯣ ꯃꯥꯡꯉꯤꯕꯅꯦ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯗꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯋꯥ ꯉꯥꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯍꯥꯟꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯪꯕꯨ ꯅꯣꯡꯃꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯅꯆꯥꯅꯦꯅ ꯈꯟꯈ꯭ꯔꯕꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯨꯅꯗꯤ ꯑꯩꯕꯨ ꯅꯣꯡꯃꯇ ꯃꯃꯥꯅꯤ ꯈꯟꯕ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯃꯥꯡꯉꯩꯗꯀꯣ ꯏꯃꯥꯗꯤ ꯏꯃꯥ ꯆꯥꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩ ꯁꯅꯥ ꯂꯧꯕ ꯆꯠꯈ꯭ꯔꯒ ꯅꯨꯡꯄꯥꯛ ꯂꯧꯔꯒ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯃꯥꯒꯤ ꯑꯄꯪꯕꯤ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯅꯤꯍꯦ ꯅꯪ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯁꯦ ꯇꯧꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯃꯈꯣꯏꯅ ꯁꯤꯟꯗꯨꯅ ꯏꯆꯥꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕꯅꯦ ꯈꯪꯅꯤꯗꯅ ꯃꯃꯥ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯇꯥꯅꯤꯡꯉꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯅꯥꯀꯣꯡꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯗꯧꯔꯤ ꯅꯪ ꯉꯁꯤ ꯅꯄꯥꯝ ꯌꯧꯕ ꯁꯣꯏꯔꯣꯏꯍꯦ ꯅꯪ ꯀꯔꯤꯒꯤ ꯑꯩꯅ ꯏꯄꯥꯝ ꯌꯧꯗꯣꯏꯅꯣ ꯅꯣꯏꯅ ꯐꯠꯇ꯭ꯔꯒ ꯃꯋꯥ ꯐꯠꯇꯕꯗꯨ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯏꯆꯥꯗꯁꯨ ꯇꯥꯍꯟꯒꯦ ꯈꯟꯗꯅ ꯁꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯍꯅꯨꯕꯤ ꯐꯨꯅꯤꯡꯗꯦꯅ ꯇꯧꯕꯅꯤ ꯐꯨꯔꯦꯍꯦ ꯑꯗꯨꯗꯤ ꯋꯥꯀꯥꯏ ꯉꯥꯛꯈꯤꯗ꯭ꯔꯥ ꯍꯥ ꯅꯆꯥꯅꯨꯄꯤꯗ ꯅꯪꯅ ꯅꯆꯥꯅꯨꯄꯤꯅ ꯎꯛꯆꯗ꯭ꯔꯒ ꯅꯪꯅ ꯏꯆꯥꯗ ꯍꯦꯛꯇ ꯇꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯁꯤꯡ ꯈꯪꯗꯒꯩ ꯆꯦꯜꯂꯨꯕ ꯅꯆꯥꯅꯨꯄꯤꯗꯨꯅ ꯁꯤꯒꯨꯝꯕ ꯇꯧꯗꯅ ꯀꯅꯥ ꯇꯧꯗꯣꯏꯅꯣ ꯑꯌꯣ ꯁꯤꯔꯦ ꯑꯌꯣ ꯀꯩꯅꯣ ꯍꯅꯨꯕ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯌꯣ ꯈ꯭ꯋꯥꯡꯒꯁꯤ ꯇꯦꯛꯑꯦꯗ ꯇꯟꯗꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯁ ꯑꯌꯣ
ꯈꯪꯕ꯭ꯔꯥ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯖꯤꯟꯕ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤꯒ ꯃꯅꯦꯝꯕꯣꯛꯀꯅ ꯊꯕꯛ ꯀꯟꯅ ꯁꯨꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯆꯥꯕꯨ ꯌꯣꯛꯂꯤ ꯁꯣꯝꯗ ꯃꯪꯂꯦꯝꯕꯗꯤ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯋꯥꯈꯜ ꯁꯣꯏꯕ ꯑꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯏꯁꯧ ꯂꯥꯡꯂꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯩꯅꯣ ꯑꯉꯥꯎꯕ ꯁꯦꯟꯅꯅꯕ ꯂꯩꯕ ꯄꯨꯟꯁꯤꯔꯣꯕ ꯑꯩ ꯄꯦꯜꯂꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯐꯥꯔꯦ ꯍꯦ ꯉꯥꯅꯨ ꯍꯨꯔꯥꯟꯕꯤ ꯅꯪꯅ ꯑꯩꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯕꯗꯨ ꯀꯩꯒꯤꯅꯣ ꯀꯔꯤ ꯉꯥꯅꯨ ꯑꯕ ꯍꯥꯎꯕꯅꯤꯗ ꯉꯥꯅꯨꯒ ꯊꯣꯡꯗꯨꯅ ꯆꯥꯕꯗꯣ ꯀꯨꯏꯔꯦꯗ ꯆꯥꯈꯤꯗꯕ ꯂꯩꯁꯤꯗ ꯃꯍꯥꯎꯒꯗꯣ ꯐꯪꯗꯕ ꯀꯨꯏꯔꯦꯕ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯒꯤ ꯉꯥꯅꯨ ꯍꯨꯔꯥꯟꯒꯅꯣꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦ ꯃꯤꯅ ꯐꯨꯕꯤꯗꯅ ꯅꯀꯣꯛꯀꯗꯣ ꯏ ꯑꯣꯔꯣꯔꯣ ꯊꯣꯛꯑꯦꯗꯣ ꯇꯥꯅꯤꯡꯗꯦꯍꯦ ꯀꯔꯤꯅꯣ ꯉꯥꯎꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯎꯔꯁꯨ ꯆꯠꯂꯣ ꯁ꯭ꯋꯥꯏꯗꯅꯦ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯀꯔꯤ ꯑꯩꯕꯨ ꯆꯠꯂꯣꯕ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯂꯩꯁꯤꯜꯂꯒ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯉꯛꯀꯗꯣꯔꯤꯗ ꯁꯩꯇ ꯆꯦꯡ ꯐꯪꯉꯤ ꯂꯩꯇꯦ ꯏꯁꯛꯁꯤꯁꯨ ꯍꯥꯟꯅꯗꯤ ꯐꯅ ꯐꯖꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇ ꯁꯨꯕꯗ ꯀꯩ ꯍꯟꯅꯨꯕꯤ ꯃꯥꯜꯂꯦ ꯃꯁꯤꯕꯨ ꯀꯔꯤ ꯄꯨꯟꯁꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯞꯁꯤꯟꯅꯅꯨꯅꯦ ꯅꯆꯥ ꯅꯪꯅ ꯌꯣꯟꯊꯣꯛꯑꯒ ꯁꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯤꯕ ꯆꯠꯂꯣꯍꯦ ꯅꯁꯛ ꯏꯊꯤ ꯊꯤꯈꯩ ꯃꯪꯗꯒꯨꯗꯧ ꯃꯥꯜꯂꯦ ꯀꯤ ꯅꯁꯛꯇꯣ ꯍꯦ ꯅꯨꯄꯥ ꯅꯪ ꯑꯁꯥꯏ ꯆꯠꯂꯨꯆꯣ ꯆꯠꯂꯣ ꯀꯅꯥꯗꯒꯤꯅꯣ ꯆꯦꯡ ꯈꯔ ꯂꯧꯔꯨꯆꯣ ꯑꯩꯗꯤ ꯆꯦꯡ ꯆꯥꯗꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯀꯥꯏꯗꯒꯤ ꯆꯦꯡ ꯂꯧꯒꯦ ꯆꯤꯡꯊꯤꯕꯤ ꯍꯦ ꯂꯥꯏꯕꯛ ꯑꯩꯒꯤ ꯂꯥꯏꯕꯛ ꯅꯨꯡ ꯑꯃ ꯄꯥꯏꯔꯒꯅꯦ ꯊꯨꯒꯥꯏꯅꯤꯡꯉꯦ ꯑꯣꯏꯕ ꯁꯤꯗ ꯁꯨꯝ ꯐꯝꯃꯔꯗꯤ ꯄꯨꯛ ꯊꯟꯗꯣꯏ ꯅꯠꯇꯦ ꯂꯧ ꯀꯨꯝꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯤꯇ ꯊꯤꯔꯨꯈꯤꯒꯦ ꯁꯅꯥꯇꯣꯝꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯧꯋꯥ ꯅꯪꯕꯨ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯅꯦ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯏꯁꯨꯁꯦ ꯇꯨꯝꯅꯤꯡꯉꯤ ꯂꯣꯏꯁꯤꯜꯂꯨ ꯍꯣꯏ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯏꯅꯦ ꯊꯥꯔꯣꯒ ꯁꯤꯡ ꯊꯤꯕ ꯆꯠꯄ ꯌꯥꯎꯒꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯃꯧꯒꯤ ꯋꯥꯠꯇꯅꯕ ꯂꯣꯏꯅ ꯄꯤꯒꯅꯤ ꯏꯃꯥ ꯁꯨꯝ ꯏꯃꯥꯅ ꯇꯥꯟꯗꯨꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯐꯤ ꯁꯥꯕꯁꯤꯅꯗꯤ ꯁꯦꯜ ꯌꯥꯝꯅ ꯊꯣꯛꯇꯦ ꯁꯤꯡ ꯆꯟꯕ ꯆꯠꯄꯗꯤ ꯁꯦꯜ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗ ꯁꯨꯝ ꯐꯪꯕ ꯐꯪꯗꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯂꯩꯔꯤꯀꯣ ꯅꯈꯨꯠꯇ ꯄꯥꯏꯖꯅꯕ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯖꯅꯕ ꯈꯔ ꯇꯥꯜꯂꯤꯕꯗꯨ ꯃꯉꯥꯏ ꯏꯃꯥ ꯃꯈꯣꯏꯗꯨꯕꯨ ꯀꯔꯝꯅ ꯂꯩꯔꯤꯕꯖꯥꯠ ꯅꯣꯡꯃꯇꯁꯨ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯕꯦꯝꯃ ꯃꯈꯣꯏꯒꯤ ꯋꯥꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯤꯗ ꯐꯠꯇꯕ ꯃꯈꯣꯏꯒꯤ ꯋꯥ ꯉꯥꯡꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯌꯣꯟꯕ ꯌꯥꯕ ꯌꯣꯜꯂꯝꯂꯒ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯆꯠꯅꯗꯕ ꯊꯕꯛꯅꯤ ꯏꯃꯥ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅ ꯑꯁꯨꯛ ꯋꯥꯕꯁꯤ ꯐꯪꯂꯤꯕꯅꯣ ꯈꯪꯗꯦ ꯏꯃꯧꯗꯤ ꯂꯥꯟꯗꯦ ꯂꯥꯟꯗꯕꯗꯨꯅ ꯉꯁꯤꯁꯨ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯈꯣꯏꯗꯤ ꯃꯤꯔꯣꯠ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯌꯨꯝꯗ ꯐꯥꯎꯕ ꯂꯩꯕ ꯐꯪꯗꯗꯨꯅ ꯆꯠꯈ꯭ꯔꯦꯗꯅ ꯑꯗꯨꯕꯨ ꯏꯃꯥ ꯑꯩ ꯏꯁꯥꯒꯤ ꯈꯜꯂꯒ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯇꯝꯂꯕꯅꯤ ꯏꯆꯥꯁꯤꯕꯨ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯗ꯭ꯔꯁꯨ ꯌꯥꯔꯕꯅꯤ ꯃꯪꯂꯦꯝꯕꯗꯣ ꯉꯁꯤꯗꯤ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯅ ꯐꯝꯂꯤ ꯐꯖꯇꯣꯟꯗꯁꯨ ꯀꯧꯔꯛꯂꯝꯃꯤ ꯐꯖꯇꯣꯟ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯩꯃꯥ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔ ꯃꯥꯜꯂꯦ ꯈꯣꯡ ꯈꯨꯠꯇ ꯇꯥꯔꯤꯕ ꯂꯩꯈꯣꯝ ꯃꯌꯥꯝꯁꯤ ꯎꯗ꯭ꯔꯣ ꯂꯕꯨꯛ ꯀꯨꯝꯂꯨꯔꯤꯕꯅꯤ ꯅꯪꯁꯨ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤꯗꯣ ꯑꯩꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯛꯁꯤꯁꯨꯅꯦ ꯅꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯖꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯒ ꯐꯖꯔꯅꯤ ꯑꯗꯨꯕꯨꯅꯦ ꯋꯥꯕ ꯍꯥꯏꯕꯗꯨꯗꯤ ꯋꯥꯔꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯥꯞꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤ ꯌꯧꯅ ꯋꯥꯔꯤꯕꯅꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯁꯤꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯝꯂꯕꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯂꯣꯏꯗꯕꯅꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯅ ꯊꯥꯡꯖꯤꯜꯂꯨꯕꯅꯤ ꯄꯤꯛꯂꯤꯕ ꯏꯆꯥꯗꯣ ꯏꯊꯥꯁꯤꯗ ꯅꯣꯡꯇꯁꯨ ꯃꯄꯨꯡ ꯐꯥꯅ ꯀꯣꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯐꯥꯎꯕ ꯐꯪꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯏꯆꯦꯗꯣ ꯀꯅꯥꯗꯁꯨ ꯂꯥꯟꯗꯕꯅꯤ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤꯅ ꯐꯠꯇꯕꯅꯤ ꯏꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯏꯁꯥꯅ ꯊꯨꯖꯕꯅꯤ ꯑꯩꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯗꯕ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯑꯩꯁꯨ ꯐꯠꯇ꯭ꯔꯤꯕꯅꯤ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯗ ꯃꯤꯠꯌꯦꯡ ꯀꯔꯟ ꯆꯜꯂꯨꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯑꯣꯏꯗꯅ ꯈꯜꯂꯨꯕ ꯃꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯏꯁꯤꯁꯨ ꯎꯠꯄ ꯉꯝꯗꯅ ꯂꯩꯔꯦꯗꯅ ꯀꯅꯥꯗꯁꯨ ꯂꯥꯟꯖꯗꯕ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯏꯔꯥ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯋꯥꯅꯗꯨꯃꯛ ꯍꯤꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯇ ꯊꯨꯝ ꯑꯃꯨꯛ ꯊꯛꯆꯤꯜꯂꯛꯏꯗꯣ ꯑꯁ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯝꯃꯕꯁꯦ ꯑꯃꯨꯛ ꯇꯧꯔ ꯃꯥꯜꯂꯦ ꯍꯧꯔ ꯃꯥꯜꯂꯦ ꯄꯦꯜꯂꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯀꯨꯏꯅ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯒꯦ ꯇꯧꯕꯁꯤ ꯌꯥꯗꯦ ꯑꯩꯒꯤ ꯏꯃꯥ ꯂꯩꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯩ ꯅꯪꯅ ꯁꯤꯈ꯭ꯔꯤ ꯀꯥꯏꯅꯒ ꯅꯪ ꯑꯣꯏꯅ ꯁꯤꯔꯣ ꯁꯛꯊꯤꯕꯤ ꯍꯤꯡꯆꯥꯕꯤ ꯇꯥꯏꯕꯪꯅ ꯆꯠꯅꯗꯕ ꯇꯧꯅꯗꯕ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯖꯔꯨꯕꯁꯦ ꯑꯁꯤ ꯌꯧꯅ ꯍꯦꯛ ꯋꯥꯅꯕ꯭ꯔꯥ ꯑꯩ ꯄꯦꯜꯂꯦ ꯏꯁꯥ ꯄꯤꯁꯥ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯕꯁꯨ ꯂꯩ ꯅꯄꯨꯟꯁꯤꯗ ꯃꯤꯒꯤ ꯃꯀꯥꯗ ꯈꯛ ꯌꯦꯛꯀꯦ ꯈꯟꯒꯅꯨꯀꯣ
ꯅꯃꯤꯠꯇꯒꯤ ꯅꯞꯏ ꯈꯪꯗꯅ ꯂꯩꯒꯅꯤ ꯑꯗꯨꯁꯨ ꯑꯩꯗꯧꯅ ꯑꯁꯨꯝꯅ ꯐꯖꯇꯣꯟ ꯑꯃꯗꯤ ꯃꯪꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤꯔꯝꯃꯤ ꯁꯅꯥꯇꯣꯝꯕꯤ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯥꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯪꯅ ꯆꯤꯛꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ